ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯅꯝꯃ ꯑꯣꯏꯔꯤꯕ ꯑꯔꯨꯕꯤꯅ ꯍꯦꯛꯇ ꯂꯥꯛꯀꯧ ꯀꯧꯕ ꯍꯧꯏ꯫ ꯍꯩꯂꯥꯡꯂꯦꯟ, ꯅꯪ ꯀꯗꯥꯏꯗ ꯂꯩ? ꯀꯔꯤꯅꯣ ꯁꯤꯗ ꯇꯧꯔꯤꯁꯦ? ꯈꯨꯗꯦꯡꯁꯤꯗ ꯐꯤꯁꯦ ꯍꯥꯞꯇꯨꯅ ꯊꯝꯂꯒ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ? ꯁꯨꯃꯥꯏꯅ ꯊꯝꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ? ꯁꯠ ꯃꯁꯤ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎ꯫ ꯂꯥꯡꯂꯦꯟꯗꯨ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯣꯝꯗ ꯐꯠ ꯊꯣꯛꯏ, ꯑꯗꯨꯒ ꯍꯥꯏ, ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯤ ꯀꯩꯅꯣ? ꯐꯤ ꯐꯅꯦꯛ ꯑꯁꯤꯕꯨ ꯈꯨꯗꯦꯡꯁꯤꯗ ꯁꯨꯝ ꯇꯤꯡꯗꯨꯅ ꯊꯝꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ? ꯅꯪꯒꯤꯁꯤ ꯊꯑꯣꯏ ꯇꯧꯔꯤꯕ꯭ꯔꯣ? ꯏꯅꯝꯃ, ꯇꯥꯆꯧꯗꯣ ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯆꯥꯛ ꯃꯩ ꯍꯥꯟꯅ ꯊꯥꯒꯠꯂꯨꯕ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯑꯃꯃꯨꯛ ꯇꯧꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯑꯣ, ꯅꯪꯒꯤꯁꯤ ꯑꯩ ꯈꯪꯉꯦ꯫ ꯑꯩꯅ ꯑꯩꯒꯤ ꯐꯅꯦꯛ ꯑꯃꯅꯤꯈꯛ ꯅꯪꯉꯣꯟ ꯁꯨ ꯍꯥꯏꯅ ꯄꯤꯕꯁꯤꯗ ꯁꯨꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥ, ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯕ? ꯏꯅꯝꯃ, ꯃꯗꯨ ꯅꯠꯆꯗꯦ, ꯆꯥꯛ ꯃꯩ ꯍꯥꯟꯅ ꯊꯥꯒꯠꯂꯨꯕꯅꯤ꯫ ꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯕ ꯐꯤ ꯐꯅꯦꯛꯅꯣ? ꯐꯤ ꯐꯅꯦꯛ ꯑꯅꯤ ꯑꯍꯨꯝꯁꯦ ꯐꯠ ꯁꯨꯗꯣꯛꯂꯒ ꯅꯪꯒꯤ ꯆꯥꯛꯗꯣ ꯊꯣꯡꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯂꯥꯡꯂꯦꯟ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯔꯨꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯏ꯫ ꯉꯁꯤ ꯈꯛꯇ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯐꯤ ꯐꯅꯦꯛ ꯑꯃꯅꯤ ꯁꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯩꯕꯨ ꯐꯠꯇꯕ ꯇꯥꯍꯟꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯥ? ꯉꯝꯃꯤ, ꯌꯥꯝ ꯉꯝꯃꯤꯀꯣ ꯅꯪ, ꯌꯥꯝ ꯉꯝꯃꯤ꯫ ꯏꯅꯝꯃ, ꯑꯩꯁꯨ ꯏꯅꯝꯃꯒꯤ ꯐꯤ ꯐꯅꯦꯛꯁꯦ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯂꯧꯔꯤꯗꯅ ꯀꯔꯤꯒꯨꯝꯕ ꯆꯥꯛ ꯊꯦꯡꯂꯒꯅ ꯆꯥꯛ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯕꯤꯗꯣꯏꯕ? ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯧ ꯍꯥꯏꯕ? ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯋꯥꯔꯦ꯫ ꯑꯩꯈꯣꯏ ꯁꯅꯥꯏꯕꯦꯝꯃꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯕꯗ ꯌꯥꯝꯅ ꯋꯥꯔꯤꯒꯅꯤ, ꯍꯥ? ꯋꯥꯔꯤꯒꯅꯤꯕ, ꯌꯥꯝ ꯋꯥꯔꯝꯒꯅꯤꯕ꯫ ꯊꯕꯛ ꯄꯨꯝꯅꯃꯛ ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯕꯅꯤꯅ꯫ ꯑꯩꯅ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯖꯕ ꯅꯠꯆꯗꯦ, ꯇꯥꯆꯧ ꯊꯕꯛ ꯆꯠꯄ ꯊꯦꯡꯈꯤꯅꯦ ꯍꯥꯏꯗꯅ ꯆꯥꯛ ꯃꯩ ꯍꯥꯟꯅ ꯊꯥꯒꯠꯆꯔꯨꯕꯅꯤ꯫ ꯏꯅꯝꯃ, ꯑꯩ ꯑꯗꯨꯝ ꯁꯨꯖꯔꯒꯦ꯫ ꯏꯃꯥꯈꯣꯏꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯐꯠꯇꯕ ꯇꯥꯍꯟꯅꯅꯕꯅꯦꯕ ꯅꯪꯅ ꯁꯤꯜꯂꯤꯁꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯈꯟ ꯋꯥꯈꯜ ꯄꯨꯝꯕꯅꯦ ꯅꯕꯦꯝꯃ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯇ꯭ꯔꯣꯡ ꯍꯣꯟ ꯎꯕ ꯈꯪꯕ ꯖꯥꯠꯅꯤ꯫ ꯂꯩꯕꯤꯔꯅꯨ ꯌꯨꯝꯁꯤꯗꯒ ꯅꯌꯨꯝ ꯀꯣꯛ ꯄꯥꯟꯕꯤꯈ꯭ꯔꯣ꯫ ꯏꯅꯝꯃ, ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯖꯔꯤ, ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ꯫ ꯅꯪꯕꯨ ꯀꯅꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕ? ꯍꯥ? ꯅꯪꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ? ꯍꯣꯏ ꯏꯕꯦꯝꯃ, ꯆꯍꯤ ꯃꯁꯤꯡ ꯑꯃꯨꯛꯇ ꯊꯤꯌꯨ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯒꯅꯦ ꯀꯛꯁꯥꯕꯤ ꯁꯥꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯌꯨꯝ ꯀꯣꯛ ꯄꯥꯟꯊꯣꯛꯈ꯭ꯔꯣ꯫ ꯋꯥꯏ ꯁꯪꯅ ꯑꯃꯨꯛꯇ ꯂꯩꯍꯧꯒꯦ꯫ ꯏꯅꯝꯃ, ꯏꯃꯥ ꯄꯥꯕꯨꯡ ꯑꯍꯜꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯑꯩꯗꯤ ꯁꯖꯠ ꯂꯤꯆꯠ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟꯁꯤꯡ ꯆꯞ ꯆꯥꯅ ꯇꯝꯖꯈꯤꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯀꯥꯟꯗ ꯌꯨꯝ ꯄꯥꯟꯖꯒꯅꯤ꯫ ꯍꯦ, ꯅꯪꯒꯤ ꯋꯥꯉꯥꯡꯗꯨ ꯀꯩꯅꯣ? ꯑꯣ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯗꯤ ꯑꯩ ꯑꯁꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯖꯠ ꯂꯤꯆꯠ ꯀꯔꯤꯁꯨ ꯈꯪꯗꯦ ꯁꯤ ꯅꯠꯇ꯭ꯔꯣ? ꯁꯤ ꯅꯠꯇ꯭ꯔꯕ? ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯪꯗꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯋꯥ ꯑꯣꯏꯔꯦ꯫ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯅꯝꯃ, ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ꯫ ꯃꯔꯧ ꯂꯩꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯈꯪꯕ꯭ꯔꯥ ꯏꯅꯝꯃ, ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯝꯇ ꯇꯧꯕꯤꯗ꯭ꯔꯤꯕꯗꯣ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯅꯥꯏꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯅ ꯂꯩꯔꯦ꯫ ꯍꯣ, ꯃꯗꯨꯗꯤꯅꯦ ꯅꯪꯒꯤ ꯅꯊꯧꯅꯦ, ꯈꯪꯉꯕꯣ? ꯅꯊꯧꯗꯤ ꯇꯧꯖꯕ ꯇꯥꯕ꯫ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯀꯔꯝꯕ ꯁꯖꯠ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯏꯅꯝꯃꯗꯤ ꯀꯔꯤꯅꯣ? ꯍꯦꯉꯥꯡ, ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝ ꯍꯧꯒꯅꯨꯀꯣ꯫ ꯉꯁꯤꯅꯦ ꯏ ꯀꯥꯔꯛꯇꯅ ꯅꯁꯝ ꯅꯅꯥ ꯑꯃꯅꯤꯈꯛ ꯍꯧꯔꯤꯕꯗꯣ ꯁꯤꯠꯅ ꯐꯣꯏꯗꯠꯆꯅꯤꯍꯦ ꯅꯪ꯫ ꯇꯥꯟꯖꯥꯁꯤꯗ ꯂꯩꯃꯍꯜꯗꯨ ꯃꯅꯤꯡ ꯑꯗꯨꯗ ꯐꯠ ꯊꯣꯛꯂꯛꯏ, ꯃꯆꯥꯒ ꯃꯃꯧ ꯅꯨꯄꯤꯒꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯩ, ꯀꯩꯗꯧꯅꯔꯦ? ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯋꯥ ꯉꯥꯡꯅꯔꯤꯕꯕꯣ? ꯇꯞꯅ ꯍꯥꯏꯅꯧꯅꯦ꯫ ꯑꯔꯨꯕꯤꯅ ꯈꯨꯝꯃꯤ, ꯅꯆꯥ ꯅꯨꯄꯤꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ꯫ ꯃꯅꯨꯡꯗ ꯌꯥꯝꯅ ꯉꯝꯃꯤ꯫ ꯑꯉꯥꯡ ꯃꯥꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯗꯅ꯫ ꯍꯣꯏ, ꯌꯥꯔꯦ, ꯅꯪꯒꯤ ꯀꯥꯗ ꯆꯪꯖꯔꯣ, ꯇꯨꯃꯤꯟꯅ ꯂꯩꯔꯣ꯫ ꯃꯆꯥꯁꯤꯕꯨꯗꯤ ꯀꯟꯈꯠꯂꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯕꯦꯝꯃ, ꯅꯪꯕꯨ ꯅꯅꯝꯃꯅ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ? ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯃꯥ. ꯏꯅꯝꯃꯅ ꯃꯥꯒꯤ ꯐꯅꯦꯛ ꯑꯅꯤ ꯑꯍꯨꯝ ꯁꯨ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ. ꯃꯗꯨꯗ ꯑꯩꯅ ꯆꯥꯛ ꯃꯩ ꯍꯥꯟꯅ ꯊꯥꯡꯒꯠꯈꯤꯒꯦ ꯍꯥꯏꯗꯅ ꯈꯨꯗꯦꯡꯁꯤꯗ ꯇꯤꯡꯗꯨꯅ ꯊꯝꯂꯝꯕ. ꯃꯥꯒꯤ ꯐꯅꯦꯛꯇꯣ ꯑꯩꯅ ꯁꯨꯗꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕ. ꯃꯁꯤꯒꯤ ꯃꯧ ꯑꯁꯦ ꯃꯕꯨꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤ. ꯃꯕꯨꯛ ꯑꯁꯤ ꯊꯣꯛꯅ ꯐꯠꯂꯣꯏꯗꯧꯔꯤ.
ꯃꯤꯒꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯤꯅ ꯏꯃꯥ ꯑꯩꯗꯤ ꯏꯅꯝꯃꯁꯤ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯅꯗꯤ ꯃꯥꯕꯨ ꯏꯅꯝꯃꯅꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯌꯥꯗ ꯂꯨꯅ ꯇꯧꯖꯔꯤꯕ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯁꯤ ꯀꯩꯁꯨ ꯈꯪꯕꯤꯗꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯦꯟꯃꯜꯂꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯇꯨꯡꯗ ꯅꯅꯝꯃꯅ ꯃꯥꯒꯤ ꯐꯤ ꯐꯅꯦꯛꯁꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯁꯨꯅꯦ ꯉꯝꯃꯣꯏ ꯍꯥꯏ ꯃꯁꯥꯅ ꯁꯦꯠ ꯆꯥꯅ ꯐꯤ ꯐꯅꯦꯛꯇꯤ ꯃꯁꯥ ꯃꯁꯥꯅ ꯁꯨꯖꯕ ꯃꯌꯥꯏꯅ ꯅꯣꯡꯃꯇ ꯃꯥꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯤꯕꯖꯥꯠ ꯅꯠꯇꯦ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯕ ꯀꯜꯂꯤꯕ ꯍꯣꯏꯁꯤ ꯐꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯆꯥꯛ ꯊꯣꯡꯂꯤ ꯍꯥꯏꯗꯥꯏ ꯅꯪꯒꯤ ꯇꯥꯆꯧ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯛꯂꯅꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ ꯏꯃꯥ ꯁꯤꯗꯤ ꯃꯥꯒꯤ ꯐꯅꯦꯛꯁꯤꯗꯤ ꯃꯥꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄꯔꯣ ꯃꯁꯥꯒꯤꯅꯤ ꯃꯥꯅ ꯊꯣꯛꯄ ꯁꯨꯖꯁꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯥꯛꯇꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯂꯥꯡꯂꯦꯟꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯍꯥꯏꯖꯍꯧꯏ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯃꯕꯨꯛꯆꯦꯜ ꯑꯁꯤ ꯈꯔꯇ ꯐꯔꯝꯂꯕꯗꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯗꯦ ꯃꯐꯝꯁꯤꯗ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅꯁꯨ ꯊꯝꯕꯤꯔꯤꯕ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯤ ꯌꯧꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤꯕꯣ ꯋꯥꯈꯜ ꯈꯤꯇ ꯇꯥꯔꯕꯗꯤ ꯐꯒꯗꯧꯅꯤꯅꯦ ꯈꯨꯗꯦꯡꯗ ꯇꯤꯡꯗꯨꯅ ꯂꯩꯔꯤꯕ ꯐꯅꯦꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯔꯨꯕꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯄꯣꯝ ꯄꯣꯝꯈꯩ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕꯁꯨ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯍꯪꯉꯤ ꯑꯔꯨꯕꯤ ꯅꯪꯅ ꯁꯨꯛꯇꯣꯛꯂꯒ ꯑꯃꯨꯛ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯛꯇꯣꯛꯀꯟꯈꯤꯕꯁꯤꯅꯕꯨꯀꯣ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯣ ꯀꯔꯤ ꯑꯣꯏꯅꯤ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡꯊꯥꯡꯕ ꯌꯦꯡꯁꯤꯟꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯩ ꯇꯁꯦꯡ ꯌꯨꯝꯁꯤꯗꯅꯦ ꯂꯩꯕ ꯀꯤꯔꯕꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯏꯕꯦꯟ ꯁꯥꯗꯨꯗ ꯉꯥꯡꯂꯤꯕꯅꯤꯗꯅ ꯑꯩꯅ ꯑꯩꯒꯤ ꯐꯅꯦꯛ ꯑꯅꯤꯇ ꯁꯨꯕꯤꯌꯨꯅ ꯍꯥꯏꯔꯨꯕ ꯑꯗꯨꯒꯤ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯡꯂꯦꯟꯗ ꯐꯅꯦꯛꯁꯨ ꯍꯥꯏꯔꯤꯕ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ ꯍꯥꯏꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯣ ꯅꯪꯗꯤ ꯀꯩꯗꯧꯕ ꯅꯠꯇꯦ ꯅꯪ ꯅꯁꯥꯅ ꯁꯦꯠꯆꯕꯒꯤ ꯐꯤ ꯐꯅꯦꯛꯇꯤ ꯅꯪ ꯅꯁꯥꯅ ꯁꯨꯖ ꯆꯥꯝꯖꯕ ꯉꯝꯗ꯭ꯔꯣ ꯀꯩꯅꯣ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯅꯤ ꯉꯁꯤꯁꯦ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯍꯛꯆꯥꯡꯁꯦ ꯈꯤꯔꯨꯝ ꯇꯧꯕ ꯑꯗꯨꯗ ꯈꯨꯠꯁꯦ ꯏꯁꯤꯡꯅ ꯊꯦꯡꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯕ ꯅꯠꯇꯦ ꯃꯈꯣꯏ ꯇꯥꯁꯨ ꯑꯩꯅ ꯂꯥꯡꯂꯦꯟꯗ ꯉꯁꯤ ꯈꯛꯇ ꯐꯤ ꯐꯅꯦꯛ ꯈꯔ ꯁꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ ꯍꯥꯏꯌꯨꯅꯦ ꯑꯝꯇ ꯍꯥꯏꯌꯣꯕ ꯑꯉꯥꯡꯁꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯀꯨꯝꯕ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯗꯤ ꯑꯃꯠꯇ ꯍꯣꯠꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯅꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯕꯗ ꯎꯕ ꯑꯗꯨꯒ ꯑꯩꯅ ꯇꯧꯕꯅ ꯎꯗꯕ ꯌꯥꯔꯦꯁꯤ ꯇꯣ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯅꯤꯀꯣ ꯌꯥꯝ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯩꯁꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯅ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯣꯟꯁꯤꯟꯕ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯃꯤꯆꯪ ꯀꯅꯥꯕꯨ ꯂꯩꯒꯦ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯑꯣꯟꯊꯣꯛꯅ ꯋꯥ ꯃꯈꯥ ꯇꯥꯈ꯭ꯔꯦꯗꯀꯣ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯐꯅꯦꯛ ꯈꯨꯗꯦꯡꯗ ꯇꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇ ꯁꯨꯗꯣꯛꯂꯨꯁꯨ ꯂꯥꯡꯂꯦꯟꯁꯦ ꯆꯥꯛ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯤ ꯐꯝꯂꯝꯕ ꯑꯔꯨꯕꯤꯗꯨ ꯐꯨꯒꯥꯎꯒꯠꯂꯛꯇꯨꯅ ꯁꯤ ꯊꯣꯛꯂꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯋꯦꯕ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯏꯇꯣꯝꯇ ꯇꯥꯕ ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜꯗꯤ ꯅꯪ ꯅꯁꯥꯅ ꯑꯗꯨꯝ ꯁꯨꯖꯧꯅꯦ ꯆꯠꯂꯨ ꯑꯃꯨꯛꯇ ꯁꯨꯗꯣꯛꯂꯨꯁꯨ ꯍꯣ ꯁꯨꯅꯤ ꯃꯉꯧꯗꯨ ꯐꯦꯠ ꯍꯥꯏꯔꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯃꯍꯥꯛ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯃꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨꯀꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯆꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯅꯪ ꯃꯁꯤ ꯈꯪꯉꯨꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯈꯪꯖꯩ ꯐꯔꯦ ꯅꯆꯥꯅꯨꯄꯤꯗ ꯆꯥꯛ ꯂꯣꯏꯍꯧꯗꯧꯔꯝꯅꯤ ꯃꯅꯤꯡ ꯑꯗꯨꯗꯅ ꯑꯔꯨꯕꯤꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯁꯨꯔꯤ ꯑꯉꯥꯡ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯃꯇꯝꯗꯨꯗ ꯈꯪꯒꯅꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯂꯥꯡꯂꯦꯟꯅ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤꯗꯨ ꯃꯄꯥꯝꯗ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗꯒꯤ ꯃꯝꯁꯤꯜꯂꯛꯂ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ ꯆꯥꯛꯈꯨꯝ ꯑꯗꯨꯗꯅ ꯂꯩꯃꯍꯜꯒ ꯂꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯅꯅꯝꯃꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯇꯧꯔꯤꯁꯦ ꯏꯕꯨꯡꯉꯣꯅ ꯊꯕꯛ ꯍꯜꯂꯛꯄꯅ ꯍꯥꯜꯂꯕꯗꯤ ꯁꯣꯏꯗꯅꯕꯨ ꯉꯥꯡꯕꯤꯔꯅꯤ ꯏꯃꯥ ꯆꯠꯈ꯭ꯔꯒ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯅꯨꯄꯤꯅꯤ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯥ ꯃꯁꯥꯁꯦ ꯃꯧꯅꯤ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯥꯜꯂꯦ ꯃꯁꯥꯅ ꯃꯁꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯒꯕꯨ ꯃꯥꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯒꯨꯝꯅ ꯆꯠꯈꯤꯗ꯭ꯔꯣ ꯑꯣꯟꯊꯣꯛꯅꯁꯨ ꯈꯣꯡꯒꯨꯜ ꯇꯥꯈꯤꯗ꯭ꯔꯦ ꯏꯅꯝꯃꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯃꯥ ꯑꯩꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯅꯪꯗꯤ ꯍꯌꯦꯡ ꯅꯌꯨꯝꯅ ꯀꯩꯒ ꯄꯥꯜꯂ ꯃꯇꯝ ꯑꯗꯨꯗ ꯅꯅꯝꯃꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤꯒꯨꯝꯅ ꯈꯛ ꯆꯠꯀꯅꯨꯀꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯅ ꯃꯑꯣꯡꯗꯅꯦ ꯆꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ
ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯨꯡꯁꯤꯅ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯧ ꯑꯐꯕꯤ ꯍꯥꯏꯅꯅꯦ ꯃꯃꯤꯡ ꯆꯠꯍꯟꯒꯗꯕꯅꯤ ꯅꯪ ꯃꯁꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯀꯥꯎꯖꯔꯣꯏ ꯑꯐꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯣ ꯅꯆꯥꯗꯤ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯈꯣꯝꯕꯁꯨ ꯃꯥꯒꯤ ꯊꯕꯛꯇꯣ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯔꯨꯕꯤꯅ ꯂꯩꯔꯝꯗꯕꯗꯨꯗ ꯂꯩꯇꯦꯅꯦ ꯃꯗꯨꯕꯨ ꯆꯥꯛꯈꯨꯝꯗꯒ ꯂꯩꯕ ꯖꯥꯠꯂꯥ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯏꯃꯥ ꯑꯔꯨꯕꯤꯗꯤ ꯃꯥ ꯂꯩꯇꯦꯅ ꯂꯩꯃꯍꯜꯅ ꯈꯨꯝꯃꯤ ꯏꯕꯨꯡꯉꯣ ꯏꯃꯧꯗꯣ ꯍꯜꯂꯛꯇ꯭ꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯕꯨ ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯄꯥꯝꯗꯅꯦ ꯆꯠꯈꯤꯗꯥꯏꯅꯦ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯃꯥꯏ ꯇꯧꯅꯤ ꯈꯔ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄꯗ ꯐꯗꯧ ꯃꯥꯜꯂꯤ ꯇꯞꯅ ꯇꯞꯅ ꯏꯔꯦꯅ ꯉꯥꯡꯅꯧꯀꯣ ꯈꯠꯅ ꯆꯩꯅꯕꯗꯤ ꯈꯛ ꯇꯧꯒꯅꯨ ꯏꯃꯥꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯖꯥꯠꯅꯤ ꯌꯨꯝ ꯑꯁꯤꯗ ꯃꯥꯅ ꯃꯅꯤꯡ ꯇꯧꯔꯒ ꯂꯩ ꯀꯥ ꯑꯃ ꯍꯦꯟꯃꯟꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯈꯔ ꯐꯨꯗꯨꯅ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯝꯃꯗ ꯃꯄꯥꯝꯗ ꯊꯕꯛ ꯑꯃꯒꯤꯅꯤꯗꯤ ꯍꯥꯏꯔꯝꯕꯅꯤ ꯇꯥꯆꯧ ꯏꯅꯝꯃꯅ ꯃꯄꯥꯝꯗ ꯆꯠꯂꯤꯕꯁꯦ ꯌꯥꯝꯅ ꯇꯣꯏꯃꯟꯈ꯭ꯔꯦ ꯁꯥꯒꯩ ꯑꯣꯏꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜ ꯑꯃꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ ꯂꯩꯃꯍꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯨꯡꯗꯅꯦ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯅ ꯃꯉꯣꯟꯗ ꯈꯔ ꯑꯃꯨꯛꯇ ꯍꯥꯏ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯦꯟꯃꯜꯂꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯅ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯅ ꯌꯦꯛꯅꯕ ꯑꯃꯗꯧꯅ ꯈꯟꯗꯧꯔꯤꯕ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯑꯩꯒꯤ ꯑꯩ ꯑꯃ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯍꯦꯛꯇ ꯂꯝꯍꯦꯟꯕ ꯌꯥꯄꯣꯟꯇꯦ ꯈꯣꯝꯕꯗꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯊꯥꯖꯩ ꯑꯃꯗꯤ ꯂꯣꯏꯅ ꯏꯜꯂꯤ ꯈꯣꯝꯕ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯕ ꯀꯥ ꯍꯦꯟꯕ ꯃꯑꯣꯡ ꯃꯇꯧ ꯁꯖꯠ ꯂꯤꯆꯠ ꯑꯁꯤꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯂꯕꯅꯤ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯋꯥꯍꯩꯅ ꯈꯔ ꯃꯈꯩ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯃꯍꯥꯛ ꯃꯉꯣꯟꯗ ꯃꯈꯨꯠ ꯊꯥꯗꯕꯅꯤ ꯄꯨꯡ ꯃꯝꯁꯤꯡꯈ꯭ꯔ ꯃꯇꯝ ꯑꯗꯨꯗ ꯑꯔꯨꯕꯤꯗꯨ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯁꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯃꯄꯨꯔꯣꯏꯕ ꯂꯩꯕꯗꯨ ꯃꯥ ꯎꯏ ꯍꯟꯅ ꯌꯦꯡꯗ ꯃꯪꯒꯣꯜ ꯑꯗꯨ ꯁꯠ ꯀꯥꯈꯠꯂꯤ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯑꯔꯨꯕꯤ ꯅꯪꯇ ꯉꯥꯏꯈꯣ ꯑꯔꯨꯕꯤꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯈꯨꯝꯃꯤ ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏ ꯇꯥꯆꯧ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ ꯏꯄꯥꯝꯗ ꯆꯠꯂꯨꯏ ꯀꯩꯅꯣ ꯑꯩꯅ ꯉꯁꯥꯏ ꯅꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕꯗꯨꯗꯤ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯅꯪ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯑꯔꯨꯕꯤꯗꯨ ꯃꯈꯣꯜꯗꯣ ꯈꯔ ꯅꯧꯊꯔꯛꯇꯨꯅ ꯃꯈꯣꯏ ꯇꯥꯆꯧ ꯑꯍꯜ ꯑꯃ ꯅꯥꯕ ꯌꯥꯎꯗꯅ ꯉꯥꯏꯍꯥꯛꯁꯨ ꯀꯨꯏꯊꯅ ꯂꯩꯔꯛꯂꯕ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯑꯃꯅ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯂꯣ ꯍꯥ ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯆꯧ ꯅꯪꯅ ꯉꯁꯤ ꯅꯁꯥꯗꯣ ꯏꯐꯤꯡꯒ ꯐꯤꯡꯒꯠꯄꯤꯔꯤꯕꯗꯨꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯅꯤꯡꯇꯝꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯅꯤꯡꯇꯝꯕ ꯌꯥꯝꯅ ꯄꯥꯝꯂꯒꯅ ꯅꯪ ꯅꯄꯥꯝꯗ ꯆꯠꯂꯒ ꯂꯩꯈ꯭ꯔꯣ ꯅꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯄꯥꯝꯗ ꯆꯠꯇꯨꯅ ꯂꯩꯗꯣꯏꯕ ꯃꯈꯣꯏ ꯇꯥꯆꯧ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯉꯥꯎꯔꯤꯕꯗꯤ ꯅꯪꯅꯤ ꯉꯥꯎꯔꯤꯕꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯖꯠ ꯂꯤꯆꯠꯂꯣ ꯅꯪꯅ ꯇꯧꯔꯤꯁꯤꯀꯣ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯁꯨ ꯌꯥꯎꯗꯕ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯄ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯍꯜꯂꯛꯄ ꯃꯁꯤꯕꯨ ꯅꯨꯄꯤ ꯑꯃꯒꯤ ꯁꯖꯠ ꯂꯤꯆꯠꯂꯣ ꯑꯩꯅ ꯆꯠꯂꯒ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯊꯕꯛꯅꯤ ꯊꯕꯛ ꯑꯩꯕꯨ ꯃꯤꯔꯦꯝꯗꯧꯅ ꯀꯣꯏꯆꯠ ꯆꯠꯇꯅꯒ ꯂꯩꯕꯗꯧꯅ ꯑꯔꯨꯕꯤ ꯅꯪꯅ ꯅꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄꯗꯨꯁꯨ ꯉꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ ꯇꯉꯥꯏ ꯐꯗ꯭ꯔ ꯃꯇꯝꯗ ꯈꯛ ꯆꯠꯂꯣ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯃꯈꯣꯏ ꯇꯥꯆꯧ ꯅꯪꯗꯤ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯅꯄꯥꯝꯗ ꯆꯠꯄ ꯉꯁꯤꯗꯒꯤ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯅꯪ ꯂꯩꯒꯗꯕꯅꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯅꯪꯅ ꯂꯣꯏ ꯇꯧꯒꯗꯧꯅꯤ ꯑꯔꯨꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩ ꯈꯪꯉꯦ ꯏꯃꯥꯒ ꯂꯥꯡꯂꯦꯟꯒ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯃꯔꯝꯗ ꯍꯨ ꯃꯌꯥꯝ ꯑꯃ ꯀꯥꯝꯁꯤꯜꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯃꯈꯣꯏ ꯇꯥꯆꯧ ꯅꯃꯥꯁꯤꯒ ꯅꯆꯟꯅꯨꯄꯤꯁꯤꯒꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯁꯤꯁꯨ ꯃꯈꯣꯏꯅ ꯄꯥꯅꯔꯤꯕ ꯑꯣꯏꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯅꯃꯥꯒ ꯅꯆꯟꯅꯨꯄꯤꯒꯁꯦ ꯑꯃꯨꯛꯇ ꯋꯥꯔꯣ ꯑꯩꯒꯗꯤ ꯈꯠꯅꯅꯤꯡꯗꯦ ꯋꯥꯐꯝ ꯑꯁꯤꯗ ꯈꯣꯝꯕꯗꯨ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗꯨꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ ꯃꯤꯔ ꯃꯈꯣꯏꯁꯦ
ꯑꯔꯨꯕꯤꯗꯨ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨ ꯅꯥꯜꯂꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯈꯨꯠ ꯊꯥꯔꯛꯄꯗꯨꯗꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯈꯣꯝꯕꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯈꯛ ꯍꯥꯏꯒꯅꯨ ꯌꯨꯝ ꯑꯁꯤ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯕ ꯇꯥꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯏꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯗꯤ ꯅꯄꯥꯝꯗ ꯆꯠꯇꯨꯅ ꯅꯪ ꯂꯩꯖꯈ꯭ꯔꯣ ꯅꯪ ꯅꯄꯥꯝꯗ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤ ꯂꯩꯃꯍꯜꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯍꯥꯏ ꯍꯩ ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔ ꯅꯈꯣꯏꯕꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯔꯨꯕꯤꯗꯨ ꯃꯃꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯃꯥꯅ ꯆꯥꯅ ꯈꯣꯏꯗꯤꯟ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯔꯨꯕꯤ ꯑꯩꯅꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯤ ꯂꯩꯃꯍꯜꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯅꯦꯝ ꯑꯃꯗꯕꯨ ꯑꯁꯨꯝꯅ ꯍꯥꯏꯕ ꯀꯅꯥꯅ ꯍꯧꯅꯕꯒꯦ ꯏꯃꯥ ꯋꯥꯍꯩꯅ ꯈꯔ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤꯒꯦ ꯃꯁꯤꯗ ꯌꯥꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯈꯨꯠꯁꯥ ꯌꯥꯎꯕ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦ ꯁꯤ ꯃꯈꯥ ꯇꯥꯔꯅꯨ ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯖꯔꯣ ꯈꯣꯝꯕꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯍꯜ ꯗꯥꯏꯔꯤꯗꯨꯗ ꯐꯝꯊꯩ ꯊꯣꯛꯂꯤꯕ ꯊꯥꯖ ꯊꯋꯥꯟ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯏꯃꯨꯡꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯦꯗ ꯑꯔꯨꯕꯤꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯈꯣꯝꯕꯁꯨ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯂꯥꯡꯂꯦꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯁꯤ ꯍꯣꯏ ꯍꯣꯏ ꯅꯕꯨꯡꯒ ꯅꯅꯝꯃꯒꯁꯨ ꯀꯧꯔꯣ ꯍꯣꯏ ꯏꯃꯥ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡ ꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯥꯆꯧ ꯆꯥꯛ ꯂꯣꯏꯔꯦ ꯏꯅꯝꯃ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯂꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯃꯍꯥꯛ ꯆꯪꯂꯤ ꯂꯩꯃꯍꯜꯁꯨ ꯆꯥꯛ ꯆꯥꯅꯕ ꯊꯧꯔꯥꯡꯅꯤ ꯈꯣꯝꯕꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯔꯨꯕꯤ ꯆꯥꯛꯁꯤ ꯈꯔ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯅꯈꯣꯏ ꯆꯥꯎ ꯀꯔꯤ ꯆꯥꯅꯤꯡꯗ꯭ꯔꯤꯅꯣ ꯈꯔ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯣ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯀꯩꯅꯣ ꯁꯨꯝ ꯍꯪꯕꯤꯔꯤꯁꯤꯕꯣ ꯆꯥꯅꯤꯡꯗꯕ ꯌꯥꯔꯣꯏ ꯂꯥꯎꯅꯦ ꯍꯧꯒꯠꯂꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯅꯤꯡꯗ꯭ꯔꯤꯁꯦ ꯅꯨꯃꯤꯗꯥꯡꯗ ꯆꯥꯔ ꯍꯦꯟꯕ ꯐꯠꯇꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯔꯨ ꯂꯥꯛꯑꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯔꯔꯣꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯕꯗꯨꯗ ꯐꯠ ꯆꯪꯗꯨꯅ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯀꯔꯤꯒꯤ ꯆꯥꯅꯤꯡꯗꯕ ꯆꯥꯗꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯕꯨ ꯍꯦꯛꯇ ꯆꯤꯡꯉꯤ ꯑꯔꯨꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯠꯂꯤ ꯈꯣꯝꯕꯅ ꯍꯥꯏ ꯐꯝꯃꯨꯁꯤꯗ ꯑꯔꯨꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯤ ꯑꯗꯨꯅ ꯃꯍꯥꯛ ꯐꯝꯊꯩ ꯆꯥꯛꯇꯨ ꯆꯥꯎ ꯂꯣꯏꯅꯕ ꯆꯥꯒꯗꯕꯅꯤ ꯂꯦꯝꯍꯟꯕ ꯑꯝꯇ ꯌꯥꯔꯣꯏ ꯂꯩꯃꯍꯜ ꯑꯃꯗꯤ ꯂꯥꯡꯂꯦꯟꯁꯨ ꯏꯪꯉꯪꯉꯛꯏ ꯑꯔꯨꯕꯤ ꯀꯤꯕꯅ ꯆꯥꯛꯇꯨ ꯆꯥꯏ ꯂꯩꯃꯍꯜꯒ ꯂꯥꯡꯂꯦꯟꯒꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯏ ꯈꯣꯝꯕꯁꯨ ꯆꯥꯔꯤ ꯑꯔꯨꯕꯤꯗꯤ ꯆꯥꯛꯇꯨ ꯀꯌꯥ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯃꯁꯥꯗꯨ ꯈꯔ ꯏꯊꯛ ꯊꯛꯀꯠꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯈꯣꯝꯕꯅ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯥ ꯂꯥꯡꯂꯦꯟ ꯍꯧꯒꯠꯄꯤꯔꯣ ꯀꯣꯜꯂꯨꯈꯥꯛꯁꯤꯅ ꯃꯥꯅ ꯃꯔꯥꯏ ꯐꯦꯡꯖꯔꯅꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯇꯥꯆꯧ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯂꯥꯡꯂꯦꯟ ꯅꯈꯨꯠ ꯍꯥꯝꯗꯣꯛꯆꯧꯔ ꯆꯠꯂꯣ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯈꯤ ꯈꯣꯝꯕꯅ ꯑꯔꯨꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯦ ꯅꯪꯅ ꯂꯣꯏ ꯇꯧꯒꯗꯧꯅꯤ ꯆꯥꯏꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯁꯤꯠꯅ ꯂꯣꯏꯁꯤꯟꯒꯗꯧꯅꯤ ꯑꯗꯨꯒ ꯉꯁꯤꯇ ꯅꯠꯇꯦ ꯇꯧꯗꯣꯏꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯒꯗꯕꯅꯤ ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯌꯥꯝ ꯊꯨꯅ ꯇꯧ ꯑꯔꯨꯕꯤ ꯆꯒꯨꯝ ꯁꯦꯡꯖꯤꯟꯕ ꯍꯧꯏ ꯈꯣꯝꯕꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯔꯨꯕꯤ ꯃꯊꯃꯣꯏꯗ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯊꯕꯛ ꯇꯧꯔꯤ ꯃꯄꯥꯟꯗꯅ ꯂꯩꯃꯍꯜ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯒꯨꯝꯕꯗꯤ ꯑꯩꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯅꯤꯅꯦ ꯕꯦꯝꯃ ꯏꯃꯥꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯅꯪꯒꯤ ꯇꯥꯆꯧꯁꯦ ꯉꯁꯤꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ ꯅꯅꯝꯃꯕꯨꯁꯨ ꯐꯨꯕꯤꯔꯦ ꯍꯣꯏꯗ ꯏꯃꯥ ꯂꯝꯍꯦꯟꯕ ꯏꯅꯝꯃꯁꯦ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯁꯦꯝꯗꯣꯛꯆꯁꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯣꯏꯗ ꯍꯥꯏꯗꯨꯅꯤ ꯏꯃꯥ ꯏꯆꯥꯁꯨꯅꯦ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯋꯥꯏꯇꯩ ꯅꯨꯡꯗꯩ ꯑꯗꯨꯃ ꯑꯔꯨꯕꯤꯅ ꯇꯧꯔꯤ ꯄꯨꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯑꯔꯨꯕꯤꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯇꯨꯝꯗ꯭ꯔꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯉꯁꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯔꯤꯕ ꯑꯩꯒꯤ ꯃꯥꯏꯗꯁꯨ ꯃꯥꯗ ꯈꯨꯄꯛꯅ ꯊꯥꯔꯕ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯣꯏꯁꯤꯟꯍꯜꯂꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯒ ꯂꯥꯡꯂꯦꯟꯒꯅ ꯃꯉꯣꯟꯗ ꯏꯟꯁꯤꯟꯗꯨꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯕ ꯀꯌꯥꯗ ꯃꯑꯣꯡ ꯐꯠꯇ꯭ꯔꯤꯕ ꯃꯃꯥ ꯃꯆꯥꯅ ꯌꯦꯡꯉꯨꯅꯦ ꯈꯪꯅꯤꯗꯅ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯕ ꯌꯦꯡꯉꯣꯕ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯦꯗꯣ ꯅꯣꯏ ꯌꯦꯡꯉꯣꯕ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯔꯨꯕꯤꯗꯤ ꯇꯨꯝꯂꯤ
mahausaagumna yahau thengna adum haugatpani mahak khombana magi nupina tumlibadu bahudoi Ruby hey nang mutabra Ruby haugatlo hauzik phaw kana tumdarige hauzik tumbagi matam nate haugatlo asomna haudoklabada Ruby haugalai khombana wa makha tana hai haugatlo ayuki chakse nangna thonggadabani nganna thong aina thabak se panangnaba chak thonglakadabani ai itawang thoidong ta jaluki aina halakpada chak loranggodoni asomna hairamduna mahak mapana thoi langlena hai taso chak tumadi ai dum thongagi ai thonggi yani nanamabu thongansi ma thongsani nangna thongba yaroi nanamase yumgi thabing khang khara suandrabadi yaroi dori asi hairamduna mahak thonggal tamna thokre Arubina phamung aduda phamduna makhut aduna makok aduda hotuna haisai hausikbu aina sak thongba haiba kainumi masik nupasiba tasingna masibu ngawraba jalo haugattaba yadraduna mahak haugatli mahak irujaduna chakhumna sangduna chak thongba haukre kaino ina thongduisibo chak ase ta hautaba tare langlena mamagi nakta selaktuna mamada pau tammi ima inamado chakhumna chak thonghawi ha akhoi ta songnubudi thongona haiba male o adugi oirangani mana thongido handakti akhoi ta sose nupa yam tholei yema masini ne nupa haibado mama masa masi manawu nusiba haibado asini ima akhoi ta sose yam phai ko numi kharani di nangi ta sose ne tangning mamong da tawjarasanu ima haisadi kumbai yengsi hoi ma yengsi Arubina sak thongba loire magi saruksu loina thiba loire mabuk ning thaisai kari ina makhoibu chak loire kaina kaudiba makhoi masana khakna chakhumna sanglaga sajasani aina ni su kawe kauroi makhoi ta saudu halakjiba jala thuna lagani kaina de hairamani se mapuroi balak pangai boina phamunga duda phamduna ngehak leima asumnaga imungi thabak surakpasida mahak wabana loiramnani masado ngehak leibaga khombadu mayum dhalai imungda sangduna magi nupibu kawi Arubi suthoklai khombana nangbu sak loirabro au loire makhoi ani sakhumda sangi imaga langlengani sakrabro chakhichi chak loiraga charamjidi kaiki chaningji male ei khangde nangbu makhoi bu sak loire na kawbro Arubi ne hekta khumjili kawe asengbi kawbrane au kawe kawramjadi Arubidu mapuroi babu kiraduna aina kawgi tawba aduda horen kona punna chabado ina kawragena imaga langlengado sak loire sarasi aina thunongta kawruso hoi Arubidu mapan tamna thoglai mapuning adudadi mahak sauning mona loirabani mamaga langlengbu kawi ima langlen chak loire chak sarasi Laimalga langlenga sohgatuna chakhum tamna sanglai makhoi puna yuki sak adu saminei khomana mukhai insang haw khrawali horen dagi hawnu thongo au ima khoina sak sabu loibaga kolikse nangnu loisilo ai thabuk sabu thege chalage khomada hawgat khre mafim hongduna mahak jat khre chakhum duda makhoi hum phamdu le hawi langlena manamada hai inama koliksimadi ai loisil hawrage Inam haugat biro masida Arubina sumna khumi hoi be mayare puksil phabagane sabirak lanu nakhoi ki damakta minai nu bi haklei aina thokpa tam tawjauge lei mahalna hey nangna ngangli wangang du karino adum nai ba kanana hongnabage yarima sak sabaloribadi haugat biro langlena mukhai inama karigino inamana ekoi ba yam lana laurisibo nakhoi kanano haibase aina masak unna khangbajani konse nangna phenge hairaga horen nakhoi ta so halaklaga aina kon phengali haina paw muktamgero inama puksal du khra phadok biyo adumna phatabamta akhoi tawjadi tawi haibesu khangi tawde haibesu khangi ai loina khangbajani ho loina khanglabadi phare loina khanglabanina thabak singse inamna loina tawro mate khra pangsimbi gi haina khalamani supang pangoi mama da yengduna mukhai ima haugalasi asi haiduna mama masa makhoi ani haugatuna mapana thokre Arubina haisai sakta singa siga mabuk phaba kaisu sari khire bema al sukire na sukire pungkhi he khi bai to oi
ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯍꯥꯛ ꯆꯥꯔꯤꯕ ꯂꯨꯈꯥꯛ ꯆꯒꯨꯝ ꯑꯗꯨ ꯁꯤꯠꯆꯤꯟ ꯁꯦꯡꯖꯤꯜꯂꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯡꯈ꯭ꯔꯦ ꯑꯔꯨꯕꯤꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯁꯨ ꯈꯜꯂꯛꯏ꯫ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯕꯅꯤ꯫ ꯃꯃꯥ ꯃꯆꯥꯁꯤꯅ ꯃꯆꯥꯅꯨꯄꯥꯁꯤꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯁꯤꯟꯗꯅ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯟꯗꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯜꯍꯟꯕꯅꯤ꯫ ꯑꯩꯕꯨ ꯏꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯇꯧꯍꯟꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯍꯩꯁꯤꯡꯕ ꯃꯥꯁꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯦꯛ ꯍꯥꯠꯇ꯭ꯔꯤꯃꯈꯩ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯄꯦꯜꯂꯔꯣꯏ꯫ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯃꯥꯁꯤꯕꯨ ꯍꯥꯠꯀꯅꯤ꯫ ꯃꯥꯕꯨ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯦ꯫ ꯑꯔꯨꯕꯤꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜꯅꯤ꯫ ꯂꯩꯃꯍꯜꯗꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯅꯦꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯗ ꯑꯔꯨꯕꯤꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯏꯃꯥꯁꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯦ ꯆꯞ ꯆꯥꯔꯦ꯫ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ꯫ ꯏꯈꯨꯠ ꯑꯁꯤꯅ ꯃꯈꯧꯔꯤ ꯆꯔꯝꯁꯤꯗ ꯃꯦꯠꯇꯨꯅ ꯃꯥꯕꯨ ꯍꯥꯠꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯤꯠ ꯃꯅꯥꯗꯨ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯃꯅꯦꯝꯒꯤ ꯀꯥ ꯑꯗꯨꯗ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯏ꯫ ꯃꯅꯦꯝꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ꯫ ꯇꯨꯝꯃꯨ ꯅꯪ ꯅꯄꯨꯟꯁꯤ ꯑꯣꯏꯅ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯣꯀꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯅꯪꯗꯤ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯏ꯫ ꯅꯪꯗ ꯁꯤꯔꯣ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯃꯦꯠꯂꯤ꯫ ꯇꯨꯝꯂꯝꯕ ꯂꯩꯃꯍꯜꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯥꯒꯤ ꯃꯈꯧꯔꯤꯗꯨꯗ ꯀꯟꯅ ꯃꯦꯠꯁꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯂꯥꯎꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯑꯔꯨꯕꯤꯅ ꯍꯥꯏ, ꯍꯦ ꯍꯅꯨꯕꯤ, ꯅꯪꯅ ꯁꯤꯔꯣ꯫ ꯅꯆꯥꯅꯨꯄꯥꯗ ꯅꯪꯅ ꯄꯥꯎ ꯍꯦꯟꯖꯤꯟ ꯇꯝꯗꯅ ꯑꯩꯕꯨ ꯐꯨꯍꯜꯂꯤꯕ ꯅꯠꯇ꯭ꯔꯥ? ꯂꯩꯃꯍꯜꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯀꯥꯎꯏ꯫ ꯇꯥꯟꯖꯥꯁꯤꯗ ꯂꯥꯡꯂꯦꯟꯗꯨ ꯃꯃꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯂꯛꯏ꯫ ꯃꯅꯝꯃꯅ ꯃꯃꯥꯗ ꯇꯧꯔꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ, ꯏꯅꯝꯃ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯝꯃꯕꯨ ꯆꯤꯡꯊꯣꯛꯏ꯫ ꯏꯅꯝꯃꯕꯨ ꯁꯥ ꯑꯣꯜꯂꯕꯣ? ꯏꯅꯝꯃꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯏꯃꯥꯁꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕ ꯁꯥꯕ? ꯂꯩꯃꯍꯜꯗꯨ ꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯐꯨꯟꯈꯤꯕꯒꯤ ꯋꯥꯅ ꯂꯩꯔꯤ꯫ ꯑꯔꯨꯕꯤꯗꯤ ꯃꯥꯅ ꯃꯅꯦꯝꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯨꯕꯗꯨꯁꯨ ꯍꯥꯠꯄ ꯉꯝꯍꯧꯗ ꯃꯆꯟꯅꯨꯄꯤꯅꯁꯨ ꯎꯊꯣꯛꯈꯤ꯫ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯂꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯍꯦꯛꯇ ꯉꯥꯎꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ, ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕ? ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯉꯣ, ꯅꯨꯡꯉꯥꯏꯇ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛ ꯈꯨꯏ ꯂꯥꯡꯂꯦꯟ ꯃꯅꯝꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ, ꯏꯅꯝꯃ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯅꯝꯃ? ꯑꯔꯨꯕꯤꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯪꯍꯥꯏꯗ ꯍꯥꯏ, ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯦ, ꯑꯉꯥꯎꯕꯤ, ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯦ꯫ ꯏꯅꯝꯃ, ꯑꯗꯨꯝꯅ ꯇꯧꯁꯤꯟꯅꯕꯗ ꯀꯥꯟꯅꯔꯣꯏ꯫ ꯇꯥꯆꯧꯗꯣ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ꯫ ꯄꯥꯎ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯝꯒꯅꯤ꯫ ꯑꯔꯨꯕꯤꯅ ꯐꯟ ꯆꯣꯡꯗꯨꯅ, ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯤ, ꯑꯩ ꯑꯃꯨꯛ ꯆꯠꯂꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ, ꯏꯃꯥ, ꯁꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯏꯃꯥ, ꯁꯣꯔ ꯇꯞꯅ ꯍꯣꯟꯁꯤ꯫ ꯑꯔꯨꯕꯤꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ, ꯑꯩ ꯀꯃꯥꯏ ꯇꯧꯅꯤ? ꯃꯈꯣꯏ ꯇꯥꯆꯧ ꯍꯜꯂꯛꯂꯕꯗꯤ ꯂꯥꯡꯂꯦꯟꯅ ꯄꯥꯎ ꯇꯝꯗꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯇꯝꯊꯤꯅ ꯐꯨꯔꯅꯤ꯫ ꯑꯩꯕꯨ ꯏꯄꯥꯝꯗ ꯆꯠꯍꯧꯕꯅ ꯐꯔꯗ꯭ꯔꯥ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯈꯣꯝꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯔꯨꯕꯤꯗꯨ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯄꯥꯎ ꯄꯨꯝꯕ ꯃꯕꯨꯡꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯇꯥꯆꯧ, ꯏꯅꯝꯃꯅ ꯏꯃꯥꯁꯤꯕꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤꯅꯤ꯫ ꯍꯥ? ꯏꯃꯥꯁꯤ ꯌꯦꯡꯉꯨ, ꯑꯗꯨꯒ ꯃꯥꯅ ꯉꯥꯎꯁꯤꯟꯅꯅ ꯂꯩꯔꯦ꯫ ꯅꯅꯝꯃ ꯀꯗꯥꯏ ꯂꯩ? ꯈꯣꯝꯕꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯔꯨꯕꯤꯗ ꯌꯦꯡꯗꯨꯅ, ꯑꯔꯨꯕꯤ, ꯅꯪꯅ ꯏꯃꯥꯕꯨ ꯍꯥꯠꯀꯦ ꯇꯧꯋꯦ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ? ꯑꯔꯨꯕꯤꯗꯤ ꯉꯥꯎꯁꯤꯟꯅꯗꯨꯅ, ꯑꯩ ꯈꯪꯗꯦ, ꯑꯩ ꯀꯥꯎꯔꯦ, ꯑꯩ ꯆꯠꯂꯒꯦ, ꯑꯩꯗꯤ ꯁꯤꯗ ꯂꯩꯅꯤꯡꯗꯦꯌꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯣ, ꯅꯪꯒꯤꯁꯤ ꯉꯥꯎꯁꯤꯟꯅꯔꯤꯕ? ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯗꯅ ꯃꯈꯨꯠꯇ ꯆꯩ ꯑꯃ パꯏꯗꯨꯅ ꯍꯦꯛꯇ ꯀꯟꯕ ꯍꯧꯏ꯫ ꯑꯔꯨꯕꯤꯅ ꯍꯥꯏ, ꯑꯩ ꯑꯉꯥꯎꯕꯤꯅꯦ꯫ ꯀꯅꯥꯒꯤ ꯑꯉꯥꯎꯕꯤ? ꯍꯥ? ꯀꯅꯥꯒꯤ ꯑꯉꯥꯎꯕꯤꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯠ ꯀꯜꯂꯤ ꯆꯩꯅꯥꯗꯨꯅ ꯀꯣꯟꯅ ꯊꯪꯗ ꯑꯔꯨꯕꯤꯅ, ꯑꯩ ꯉꯥꯎꯗꯦ, ꯅꯈꯣꯏ ꯇꯥꯆꯧ, ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯌꯥꯝ ꯅꯥꯔꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯃꯈꯣꯏ ꯇꯥꯆꯧ꯫ ꯑꯗꯨ ꯄꯨꯛꯆꯦꯜ ꯐꯠꯇꯕ, ꯅꯪꯗꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯣꯝꯕꯅ ꯃꯥꯒꯤ ꯃꯕꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ, ꯁꯦꯝꯗꯣꯛꯄꯗ ꯌꯥꯔꯣꯏꯗꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯄꯥꯝꯗ ꯂꯩꯍꯟꯈꯤ꯫ ꯌꯨꯝꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯈꯤꯔꯝꯗꯦ꯫